Lakhipuronline puthok saba July ki tang kun mathoi sagol se numit ki Khomjinba Pao tabirasi ahan bada maroi papao Pisa lonsa tauriba singna makhoi ki mamal yamlaba puthok sing yon bagi kudong chaba phanganaba rajya sina sonirbhar nari scheme haudokre tongan ba loop singna ichauna awaba taraba singda tengbang pibagi thabak makhatana chathari Facebook literary group Sairengi Irenbung amasung wari macha ki taibang na pangthokiba online da hidanabagi thoram ki result haidokre Kang tournament ta MNC ningthembamna champion oikre aduga LEC Babuparana runners up takre amasung Kasar jila da miyoi nipugi masada ngarang nauna COVID-19 positive oi bathengnakhre Haujik mapung oi bapau tabirasi Assam gi yum da Fisalon sa taurubi singna makhoi gi mamal yamlaba pothok sing yonbagi kudong chaba phanganabagi tamak Assam lengakna inauna sonirbhar nari haina mingthonba scheme ma haudokre yumda sajaba aikhoi gi khudai matek na chingba firol sing online gi khuthangda Assam lengakna phisabi singdagi leigadori masigi damak phisabi singna lengakna hangdogliba sonirbhar nari portal sonirbhari.assam.gov.in hairiba website asida registration tawbatagani masida phisabi singna makhoi gi leifam Assam gi oigadabani amadi yamdrabada masagi yongkham ama leiba aduga bank account Aadhaar card leigadabani hairi phisalonsa ga mari leinaba miyoi singna hairiba registration gi process asida mateng pangani so hairi hiramasigi matangda Assam gi Mukhyamantri Dr. Himanta Biswa Sarmana lamdam masigi phisabi singna kudong chaba sing asi lohonanaba phongdorakli অসমৰ পৰম্পৰাগত হস্ততাঁত শিল্পৰ সৈতে জড়িত মহিলাসকলক উৎসাহিত কৰাৰ বাবে আমাৰ চৰকাৰে এক দৃঢ় পদক্ষেপ হাতত লৈছে অসমৰ শিপিনীসকল অতি দক্ষ আৰু সুনিপুণ কিন্তু এই সকল শিপিনীয়ে উপযুক্ত বজাৰ লাভ নকৰাৰ বাবে উৎপাদিত সামগ্ৰী বিক্ৰীৰ ক্ষেত্ৰত সমস্যাৰ মুখামুখি হৈ আহিছে সেইবাবে হস্ততাঁত বস্ত্ৰ শিল্প সঞ্চালকালয়ে আৰ্টফেড আৰু অসম চৰকাৰৰ বেচা কিনা নিগমৰ জৰিয়তে স্বনিৰ্ভৰ নাৰী নামেৰে এখন ধ্বজাবাহী আঁচনি ৰূপায়ণৰ দিহা কৰিছে এই আঁচনিৰ অধীনত পৰম্পৰাগতভাৱে তৈয়াৰ কৰা হস্ততাঁত বস্ত্ৰ যেনে গামোচা আৰণাই ডুমেৰ আদি মধ্যভোগীৰ সহায় নোহোৱাকৈ পোনপটীয়াভাৱে শিপিনীসকলৰ পৰা ক্ৰয় কৰা হ'ব এই আঁচনিৰ অধীনত উপকৃত হ'ব বিচৰা শিপিনীসকলে স্বনিৰ্ভৰ নাৰী পৰ্টেল যোগে পঞ্জীয়নভুক্ত হ'ব লাগিব এনে পঞ্জীয়ন শিপিনীগৰাকীৰ আধাৰ নম্বৰৰ লগত সংযোজিত কৰা হ'ব আবেদনকাৰীসকল অসমৰ স্থায়ী বাসিন্দা হোৱাৰ লগতে ঘৰত অন্তত এখন হস্তচালিত তাঁতশাল থকা হ'ব লাগিব তদুপৰি শিপিনীগৰাকী কোৰ বেংকিঙৰ সুবিধা থকা পাছবুকৰ অধিকাৰী হ'ব লাগিব tongan ba loop singna ichauna awaba taraba singda tengbang pibagi thabak makhatana chathari RPC North East India na flood relief ki chana thaknaba potlam sing ahanba oina ngarang khungang tareta yenthokre Anua Manung Kaptanpur 1 gi Daspara amadi Sipur Part 2 Chandam Laikai Kaptanpur 18 gi Sek Bosti Loinana Icha Konsam Laikai Icha Khomdram Laikai amadi Rupai Bali GP gi Manung Chanbada Rikyasan Bosti na Chingbada Relief ki Potlam Sing Yentoki Panbayai Relief ki Potlam Sing asi Lakhipur Khunogi First Aid ki Master Trainer Karam Romitana RPC North East India da haijarubadagi RPC na tengbangi potlam sing asi awaba tarba singda yenthok binaba Karam Romita da sinarakibani hairi Lakhipur Khunau da leiba Women Action Committee for Village Protection na yenthokpagi maru oiba thodang laukibaga loinana All Assam Manipuri Youth Association Amya gi thomi ahumsu tengbangi potlam yenthokpa sida saruyakhi relief ki potlam sing asi pibirakpagi damak Karam Romita na RPC North East India bo thagat pa phongdorokre tengbangi potlam sing asi ichauna hena sokiba khunsingda makhatana yenthoki gani hairi On behalf of all the beneficiaries would like to thank RPC North East India
for the support and for showing a great this kind of this gesture of humanity. We are really very grateful and we appreciate your kindness towards the poor people, towards those who are in need. See, Northeast India, and this is one of the things we do, giving relief. And we have today given a small token of our love, and so that we share your hardship, we have brought these small gifts. We hope that this will help you to cope with the situation you are involved. Thank you. Asi anwa party da koina flood ki damakta haijaru pada akoi ki RPC NEI na ngasi jangbang akta Women Action Committee ka loina na akoi ki inaw nupi akoi ki Romita pangabam na to karham makoi ka mahak na haijaru pada koi ka pulap punna loina duna ngasi ngamjaba kharatang akoina mafam sida lairiba khungang singda isa chitang tengbang oina piba sida lairiba khungang sigi ima indon ahal nama ipai pan chatra satri khuding mangna harauna lobi gi nai Ding Express haina mingkaunariba Assam gi lamjen chenbi Hima Das handak pangthokadoriba Birmingham Commonwealth Games ki 200 meter event qualify oikre. Amaromda Hima Das kaloinana Duty Chan, Sraboni Nanda, MB Jilna, NS Simi Amadi S Dhanalakshmi 400 meter relay event qualify oire. Miyamna thoidokna pamnariba Facebook literary group Sairengi Iren Bung amasung Warimachagi Taibangna Malemgi Thakta ahomlak suba oina handak pangthokiba online da hidanaba thoromgi result July gi tang kunda haidokre ahen athoi taduna Iren Bung poetry mana phangkraba aiba aibi sing adudi karam no ima haiba Sairengi aiba Purna Jumnam Arembani gi aiba Dr. Saitendra Khumbong Mayum amasung Manipur haiba Sairengi aiba Puyam Achau Khumanchani aduga Wari Machada Mana Phankraba Singdi Wahengbam Roman Miteida Thaunauzam Dhonbabu Short Story Award 2022 Nangna di Khanglam Loigi Aiba Soraisam Onesorida Sinam Tonubabu Short Story Award Amadi Wari Macha Pekruk Leigi Aiba Laisram Basantada Thaunauzam Ongbi Jati Short Story Award Piragani Hairiba Mana Sing Asida Citation Galunana Seloina Lupali Sing Amam Sujauri Panbayai Manipuri Sahitya da Machin Tumkhalakriba Aiba Ibi Singh Sanatomba Mangang Rajeshwari Devi Baby Soraisam Abdus Sattar Sajabam Tezmani Kaisam amasung NG Bijaya Kaisamna Iren Bung Poetry Award amasung Santibala Samurai Latpam Rajeshwari Devi Badrun Sajabam NG Bijaya Kaisam Tabala Ningthauja amasung Baby Soraisamna Lup asina piba Wari Machagi Mana Mamang Chahi da Phangkre Jury members sing di Sairengda Lairen Lakpam Shruti Kumar, Sarachan Thiam, Dr. Mongola Laisram Aduga, Wari Machadana, Dr. Sorokhaibam Sarachandra Singh, Dr. Maya Nepram, Nabak Kumar Nomoy Kapam ni Haina, Group Admin Thaunauzam Siam na Paudam Lagli. Sorok Atingbi Youth Club SAYC na Sinduna, Hilghat Maninglaikai Community Hall da Tha Sigitang Ahumdagi Hauduna, Kangkut Nipana Sarubjatuna Chatharakiba Ahanba Hilgat GP Mix Kang Tournament 2022 Jiribamgi Ngarang Sanakiba Final Match da MNC Ningthembamna LEC Babu Parabu Panjal Taramari Tarukta Maithipa Piduna MNC Ningthembamna Champion Aduga LEC Babu Para Kangkutna Runners Up Tare Ngarang Sanakiba Final Match Asida MNC Ningthembamna Toss Ngamduna Maikei Khanki Aduga LEC Babu Parana Kang Kapa Hoki Final match asida L Ranjit Kumar Singh amadi A Ipoton Singh na umpire gi thodang lauki Nupa gi best lamthada MNC Ningthembam gi S Jiten Singh na lamtha taramari kapki aduga nupi gina Ichel Club Dibong gi TH Anibala Debina lamtha tarahumdoi kapki Nupa gi best Chekpheida Ichel Club Dibong gi KH Gunendra Singh na Chekphei Tarahumdoi aduga nupigina
MNC Ningthembamgi M Mera Khombi Debina Chekphei Kunmathoi Panduna Khwaidagi Hena Phaba Kangroising Oikhi Loisilakpada final match asigi chief guest President amadi guest of honor na Makok Mathang Tarabasingda Manamathum Yenthoki Thauramda Hilgat GP gi Pradhan L Somorendra Singh na chief guest SAYC gi President M Gopal Singh na President amadi Dibong GP gi Pradhan RK Nobin Sanat Singh na guest of honor oina saruk yakhi Kasar Jila da Mioi Nifugi Masada ngarang nauna COVID-19 positive oiba thengnakre Jila asida laichara sina layeng duna leipa mi gi masing chamaga kunipani Aroibada maruiba pau amukhanna Pisa lonsa tauriba singna makhoi gi mamal yamna ba pathok sing yonbagi kudong chaba phanganaba rajya sina Sonirbhar Nari scheme hodokre Tongan ba loop singna ichauna awaba taraba singda tengbang pibagi thabak makhatana chathari Facebook literary group Sairengi Irenbung amasung wari macha gi taibang na pangthokiba online da hidanabagi thauram gi result haidokre Kang tournament MNC Ningthembam na champion oikre aduga LEC Babuparana runners up takre amasung Kasar Jila da Mioi Nifugi Masada ngarang nauna COVID-19 positive oiba thengnakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare